ꯇꯦꯟꯇꯛꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯗ ꯕꯤꯁꯅꯨꯄꯨꯔ ꯖꯤꯂꯥꯒꯤ ꯍꯥꯎꯇꯛꯇ ꯍꯧꯈꯤꯕ ꯑꯍꯤꯡꯗꯒꯤ ꯉꯁꯤ ꯑꯍꯤꯡ ꯐꯥꯎꯕ ꯈꯨꯠꯊꯣꯛꯅꯈꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯒꯅꯤꯁꯨ ꯍꯥꯏꯔꯤ꯫ ꯉꯁꯤ ꯐꯣꯡꯈꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯤ ꯁꯤꯐꯨꯡꯁꯤꯡ ꯑꯃꯁꯨꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯤ꯫ ꯑꯍꯥꯟꯕꯗ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒꯤ ꯂꯧꯈꯠꯆꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯌꯥꯠ ꯃꯤꯄꯨꯟ ꯇꯧꯔꯕ ꯐꯥꯎꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯣ? ꯆꯤꯡꯒꯤ ꯂꯝꯗ ꯑꯣꯄꯔꯦꯠ ꯇꯧꯔꯤꯕ ꯆꯤꯟ ꯀꯨꯀꯤ ꯅꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯇꯧꯔꯕ ꯐꯥꯎꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯪꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯌꯥꯔꯛ ꯍꯟꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯏꯃꯤꯒ꯭ꯔꯦꯟ ꯀꯌꯥ ꯆꯤꯡꯒꯤ ꯂꯝꯗ ꯂꯩꯁꯤꯟꯕ ꯑꯃꯁꯨꯡ ꯃꯤꯂꯤꯇꯦꯟꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯂꯕ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯐ꯭ꯔꯤ ꯊꯥꯗꯨꯅ ꯊꯝꯂꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤꯁꯨ ꯈꯟꯕ ꯇꯧꯗ꯭ꯔꯦ꯫ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯏꯂꯦꯛꯁꯟꯒꯤ ꯋꯥꯈꯜꯗ ꯀꯣꯛ ꯊꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯤꯁꯤꯡ ꯚꯥꯔꯠ ꯃꯆꯥ ꯅꯠꯇꯕꯒꯨꯝ ꯂꯛꯅꯕꯤꯔꯤ꯫ ꯂꯣꯏꯅꯅ ꯃꯣꯔꯦꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯐꯣꯔꯁꯇ ꯀꯨꯀꯤꯁꯤꯡꯅ ꯁꯥꯊꯤꯅ ꯀꯌꯥꯔꯛ ꯍꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤ꯫ ꯑꯆꯧꯕ ꯄꯨꯂꯤꯁꯀꯤ ꯐꯝꯅꯥꯏꯕꯁꯤꯡ ꯐꯥꯎꯕ ꯍꯥꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯀꯟꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤ꯫ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯅ ꯍꯪꯂꯗꯨꯅ ꯃꯥꯂꯦꯝꯗ ꯆꯥꯎꯔꯦ ꯀꯜꯂꯦ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯟ ꯃꯤꯂꯤꯇꯔꯤ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯔꯤ ꯍꯥꯏꯅ ꯂꯥꯎꯕ ꯂꯦꯞꯇ꯭ꯔꯒ ꯃꯣꯔꯦꯗ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯉꯥꯛꯂꯤꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯔꯤꯒꯤ ꯑꯋꯥꯕ ꯈꯪꯍꯜꯂꯤꯕꯅꯣ? ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯣꯏꯔꯤꯕ ꯃꯣꯔꯦ ꯄꯨꯡꯂꯪ ꯂꯪꯅ ꯁꯦꯝꯕ ꯌꯥꯔꯕꯗꯨꯒ ꯌꯥꯝꯅ ꯄꯤꯁ ꯂꯩꯕ ꯃꯐꯝ ꯑꯣꯏꯒꯗꯕ ꯑꯣꯏꯔꯒ ꯀꯔꯤꯒꯤꯗꯃꯛ ꯉꯥꯛ ꯁꯦꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯍꯪꯂꯗꯨꯅ ꯆꯤꯟ ꯀꯨꯀꯤ ꯅꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯤꯂꯤꯇꯦꯟ ꯈꯨꯖꯣ ꯈꯔꯕꯨ ꯀꯔꯤꯒꯤꯗꯃꯛ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯝꯕꯤ AC ꯑꯁꯤ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯀꯤ ꯏꯄꯤꯁꯦꯟꯇꯔ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯏꯔꯣꯏꯅꯅ ꯃꯤꯇꯩꯅ ꯅꯝꯅ ꯇꯥꯕ ꯀꯦꯟꯗ꯭ꯔ ꯑꯁꯤꯗ ꯊꯥ 7 ꯁꯨꯔꯕ ꯐꯥꯎꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯉꯔꯥꯡꯃꯛ ꯀꯨꯝꯕꯤ ꯇꯦꯔꯥꯈꯣꯡ ꯑꯦꯔꯤꯌꯥꯒꯤ ꯋꯥꯡꯉꯨ ꯁꯥꯄꯟ ꯑꯀꯥꯁꯣꯏ ꯃꯥꯄꯜꯗꯒꯤ ꯃꯄꯥ ꯃꯆꯥ ꯌꯥꯎꯅ ꯃꯤꯑꯣꯏ 4ꯅ ꯇꯥꯏꯅꯕ ꯍꯥꯎꯇꯛ ꯑꯦꯔꯤꯌꯥꯗ ꯁꯤꯡ ꯑꯃꯗꯤ ꯎ ꯌꯥꯟꯖꯔꯒ ꯖꯤꯕꯤꯀꯥ ꯑꯣꯏꯅꯕ ꯍꯣꯠꯅꯔꯨꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯃꯤꯑꯣꯏ 3 ꯇꯝꯊꯤꯅ ꯍꯥꯠꯍꯟꯈꯤꯕ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜ CPIꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯔꯤ꯫ ꯑꯁꯤꯕ ꯃꯁꯥ ꯐꯪꯂꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯗꯤ ꯊꯧꯗꯥꯝ ꯏꯕꯣꯝꯆꯥ ꯆꯍꯤ 85, ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯧꯗꯥꯝ ꯑꯅꯟ ꯆꯍꯤ 10 ꯑꯃꯗꯤ ꯑꯣꯏꯅꯥꯝ ꯔꯣꯃꯦꯟ ꯆꯍꯤ 30 ꯑꯄꯣꯛꯄ ꯄꯤꯁꯛꯅꯤ꯫ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈꯤꯕ ꯑꯍꯟꯊꯦꯝ ꯗꯥꯔꯥ ꯃꯤꯇꯩꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯤ꯫ ꯍꯥꯠꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯥꯏꯀꯩ ꯈꯪꯗꯅ ꯂꯣꯠꯈ꯭ꯔꯕ꯭ꯔꯥ ꯆꯤꯡꯅꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ CMꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯂꯥꯎꯔꯒ ꯀꯔꯤꯒꯤꯗꯃꯛ ꯁꯤꯡ ꯆꯟꯖꯕ ꯃꯤꯁꯤꯡꯕꯨ ꯍꯥꯠꯍꯟꯈꯤꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯔꯤꯕꯔꯥ ꯂꯩꯉꯥꯛ ꯂꯩꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝꯂꯦ ꯍꯥꯏꯗꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯚꯥꯔꯠ ꯖꯣꯔꯣ ꯅ꯭ꯌꯥ ꯌꯥꯇ꯭ꯔꯥ ꯂꯝꯊꯥꯅꯕꯒꯤꯗꯃꯛ ꯈꯣꯡꯖꯣꯝ ꯄ꯭ꯔꯥꯏꯚꯦꯠ ꯒ꯭ꯔꯥꯎꯟ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯗ ꯁꯦꯜ ꯊꯨꯝ ꯁꯣꯁꯤꯌꯦꯜ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯆꯨꯝꯕ ꯃꯌꯣꯜ ꯄꯨꯔꯛꯅꯕ ꯈꯣꯡꯆꯠꯅꯤ꯫ ꯃꯦꯊ꯭ꯌꯨ ꯑꯦꯟꯊꯣꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯂꯝꯊꯥꯔꯒ ꯃꯨꯝꯕꯥꯏ ꯌꯧꯒꯗꯧꯔꯤꯕ ꯀꯪꯒ꯭ꯔꯦꯁꯀꯤ ꯚꯥꯔꯠ ꯖꯣꯔꯣ ꯅ꯭ꯌꯥ ꯌꯥꯇ꯭ꯔꯥ ꯑꯁꯤꯒꯤ ꯂꯝꯊꯥꯐꯝ ꯏꯝꯐꯥꯜꯒꯤ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ MPCCꯅ ꯆꯦꯔꯣꯜ ꯊꯥꯕꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ CM ꯎꯅꯗꯨꯅ ꯍꯥꯏꯔꯐꯥꯎ ꯑꯌꯥꯕ ꯄꯤꯔꯛꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯖꯣꯝꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯒ꯭ꯔꯥꯎꯟꯗꯒꯤ ꯂꯝꯊꯥꯅꯕ ꯋꯥꯔ ꯐꯨꯇꯤꯡꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯕ ꯍꯧꯈ꯭ꯔꯦ꯫ ꯁꯦꯝ ꯁꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ MPCCꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ K. ꯃꯦꯘꯆꯟꯗ꯭ꯔꯅ ꯂꯨꯆꯤꯡꯗꯨꯅ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ꯫ ꯈꯣꯡꯆꯠ ꯑꯗꯨꯗ ꯀꯪꯒ꯭ꯔꯦꯁ ꯂꯦꯖꯤꯁꯂꯦꯆꯔ ꯄꯥꯔꯇꯤ CLP ꯂꯤꯗꯔ ꯑꯣꯀ꯭ꯔꯝ इबोबी, CWC मेंबर गैखांगम, डेपुटी CLP लीडर K. रंजित, वर्किंग प्रेसिडेंट फजुर रहीम, ऑफिस बेयरर सिंह मपुंग फाना सरुक याखी। मरुओइना स्टेज अमदि गैलरी की सेमगत सागलिबसिंग अदु येंगसंखी। मखा तारकपोइना इम्फालगी कांग्रेस भवनदा कांग्रेस की नेशनल लीडर कया यावना मिफम अमा पांगथोखी। मिफम अदु लोयरबा मतुंगदा पाउमिसिंगा उनाबगी प्रोग्राम अमसु पांगथोखी। पाउमिसिंगा उनाबा अदुदा AICC की मीडिया की कोऑर्डिनेटर ओइरिबा नॉर्थ ईस्ट इंचार्ज मैथ्यू एंटोनी अमदि मणिपुर इंचार्ज गिरीश चौदनकर सरुक याखी। मैथ्यू एंटोनीना वाफम क्या थमनदुना हाय राहुल गांधी यामना नहा ओइरिबा लाइपोककुंबा मिसा अमनि माकपु लाइपोकनि हाइरिबगी मरमदि ममांगदसु कन्याकुमारीदगिना जम्मू काश्मीर फावबा किलोमीटर 13,000 हेना सांगबा खोंगसत भारत जोड़ो यात्रा नुमित 145 रोम संगना पांगदोखी। मदुना इंडिया की मियामदा अनौबा इनोट अमा पीबा ngamखी। हंदकी ओइना था असिगी 13 भारत जोड़ो नया यात्रा इम्फालदगी लमथागदौरी। मसिदसु राहुल गांधीना लुसिंगदुना चटकदौरीबनी।
ꯈꯣꯡꯆꯠ ꯑꯁꯤ ꯅꯥꯒꯥꯂꯦꯟ ꯑꯁꯥꯝ ꯐꯥꯎꯔꯒ ꯃꯊꯪ ꯁ꯭ꯇꯦꯠ 15 ꯈꯨꯡꯒꯪ 110 ꯂꯥꯟꯗꯨꯅ ꯄꯨꯟꯅ ꯀꯤꯂꯣꯃꯤꯇꯔ 3,719 ꯁꯥꯡꯅ ꯆꯠꯂꯒ ꯃꯨꯝꯕꯥꯏ ꯇꯥꯒꯗꯧꯔꯤꯕꯅꯤ꯫ ꯄꯨꯟꯅ ꯅꯨꯃꯤꯠ 63 ꯆꯪꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯒ ꯂꯣꯏꯅꯅ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 9891802024 ꯑꯁꯤꯗꯁꯨ ꯃꯤꯁ ꯀꯣꯜ ꯄꯤꯕꯤꯌꯨ꯫ ꯈꯣꯡꯆꯠ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯑꯆꯨꯝꯕꯒꯤꯗꯃꯛ ꯊꯦꯡꯅꯕ ꯈꯣꯡꯆꯠ ꯑꯃꯅꯤ꯫ ꯏꯀꯣꯅꯣꯃꯤꯀꯦꯂꯤ, ꯁꯣꯁꯤꯌꯦꯜꯂꯤ ꯑꯃꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯆꯨꯝꯕ ꯐꯪꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯉꯁꯤ ꯏꯟꯗꯤꯌꯥꯗ ꯂꯥꯏꯔꯕꯅ ꯑꯁꯨꯝ ꯂꯥꯏꯔꯕ ꯍꯦꯜꯂꯛꯄ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯟꯕꯅ ꯑꯁꯨꯝ ꯏꯅꯥꯛ ꯈꯨꯟꯕ ꯍꯦꯟꯒꯠꯂꯛꯄꯒꯤ ꯊꯧꯑꯣꯡ ꯂꯥꯛꯂꯤꯕꯁꯤ ꯀꯪꯒ꯭ꯔꯦꯁꯅ ꯊꯣꯡ ꯃꯥꯟꯅꯍꯟꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯏꯟꯗꯤꯌꯥꯁꯤ BJPꯅ ꯃꯥꯡꯂꯣꯝꯗ ꯆꯪꯁꯤꯜꯂꯦ, ꯆꯥꯎꯈꯠꯂꯦ ꯍꯥꯏꯅ ꯇꯣꯏꯅ ꯂꯥꯎꯔꯤꯕ ꯉꯥꯡꯂꯤꯕ ꯀꯌꯥ ꯑꯁꯤ ꯊꯕꯛ ꯑꯣꯏꯅꯗꯤ ꯎꯕ ꯂꯩꯇꯦ꯫ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄ, ꯃꯤꯌꯥꯝꯒꯤ ꯁꯦꯜ ꯊꯨꯝ ꯃꯥꯡꯍꯟꯕ, ꯗꯦꯃꯣꯀ꯭ꯔꯦꯁꯤꯕꯨ ꯃꯁꯛ ꯊꯤꯍꯟꯕ ꯀꯌా ꯇꯧꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡ ꯀꯌꯥ ꯊꯦꯡꯅꯅꯕ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯕ ꯈꯣꯡꯆꯠ ꯑꯃꯅꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯅ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯂꯝ ꯃꯦꯀꯔ ꯖꯨꯟꯇꯥ ꯂꯩꯉꯥꯛꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯖꯦꯜꯗ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯃ꯭ꯌꯥꯟꯃꯥꯔ ꯂꯩꯉꯥꯛꯀꯤ ꯑꯦꯟꯇꯤ ꯇꯦꯔꯣꯔꯤꯖꯝ ꯂꯣꯕꯨ ꯁꯤꯡꯕꯒꯤ ꯃꯔꯥꯜꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯛꯅꯥꯏꯔꯕꯤ ꯖꯔꯅꯦꯂꯤꯁ ꯑꯃꯗꯤ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯂꯝ ꯃꯦꯀꯔꯁꯨ ꯑꯣꯏꯔꯤꯕꯤ ꯑꯦꯋꯥꯔꯗ ꯋꯤꯅꯔ ꯁꯤꯟ ꯗꯨꯋꯦꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯖꯦꯜꯗ ꯊꯝꯅꯕꯒꯤ ꯉꯔꯥꯡ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯍꯨꯀꯨꯝ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯔꯥ ꯑꯁꯤꯗ ꯃꯤꯗꯤꯌꯥ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔꯁꯤꯡ ꯑꯃꯗꯤ ꯔꯥꯏꯇꯔꯁ ꯒ꯭ꯔꯨꯞꯀꯤ ꯌꯥꯝꯂꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯍꯥꯛꯄꯨ ꯈꯨꯗꯛꯇ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯅꯕ ꯈꯨꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯨꯟꯇꯥ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡ ꯑꯁꯤꯕꯨ ꯇꯣꯉꯥꯟꯕ ꯑꯣꯕꯖꯥꯔꯚꯔꯁꯤꯡꯅ ꯄꯤꯔꯛꯄ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯖꯨꯟꯇꯥ ꯂꯩꯉꯥꯛꯅ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯇ ꯑꯁꯣꯏꯕ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯐꯤꯕꯨꯜ ꯅꯝꯗꯨꯅ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯍꯧꯖꯤꯛꯁꯨ ꯁꯤꯖꯤꯟꯅꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯍꯥꯛꯀꯤ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯛꯅꯤꯡꯂꯕꯁꯨ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯖꯦꯜꯗ ꯊꯥꯖꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨꯅ ꯋꯥꯐꯝ ꯑꯃꯠꯇ ꯃꯅꯤꯡꯇꯝꯅ ꯍꯩꯍꯟꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁꯛꯅꯥꯏꯔꯕꯤ ꯐꯤꯂꯝ ꯃꯦꯀꯔ ꯁꯤꯟ ꯗꯋꯦꯅ ꯏꯪ 2018ꯒꯤ ꯃꯤꯂꯤꯇꯔꯤ ꯈꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯛꯂꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯤꯆꯝ ꯃꯤꯌꯥꯝꯒ ꯖꯨꯟꯇꯥ ꯂꯥꯟꯃꯤꯁꯤꯡꯒ ꯀꯟꯅ ꯌꯦꯡꯊꯤꯅꯔꯛꯄ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯁꯥꯊꯤꯅ ꯁꯣꯛꯆꯤꯜꯂꯛꯄ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯐꯣꯡꯗꯣꯛꯂꯨꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯖꯨꯟꯇꯥ ꯂꯩꯉꯥꯛꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ 15 ꯌꯥꯡꯒꯣꯟꯗꯒꯤ ꯐꯥꯈꯤꯕꯅꯤ꯫ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯆꯌꯣꯜ 2 ꯆꯨꯞꯅ ꯋꯥꯍꯪ ꯄꯥꯎ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯏꯅꯦꯁꯦꯟꯁ ꯄ꯭ꯔꯤꯖꯟꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯊꯝꯅꯕ ꯑꯣꯔꯗꯔ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯀꯨꯎꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯤꯟꯗꯋꯦꯅ ꯍꯜꯂꯛꯄꯗ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯕꯒꯤ ꯃꯃꯤ ꯎꯈꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯍꯥꯏꯕ ꯌꯥꯈꯤꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯥꯕ ꯄꯥꯎꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯐꯨꯕꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯁꯥꯊꯤꯅ ꯁꯣꯛꯏ ꯍꯥꯏꯕꯗꯤ ꯇꯥꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯃꯅꯪꯒꯜ ꯑꯃꯗꯤ ꯄꯥꯝꯕꯣꯝꯗ ꯈꯣꯠꯄꯒꯤ ꯃꯃꯤ ꯇꯥꯏ, ꯃꯗꯨꯅ ꯇꯥꯛꯄꯗꯤ ꯄꯨꯂꯤꯁꯀꯤ ꯀꯁꯇꯗꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯁꯥꯊꯤꯅ ꯑꯣꯠ ꯅꯩꯕꯤꯈꯤ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯈꯤ꯫ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯩꯃꯈꯣꯡꯗ ꯊꯥꯎ ꯌꯨꯔꯛꯄꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯅꯕ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯁꯦꯝꯈ꯭ꯔꯦ꯫ IIT ꯒꯨꯋꯥꯍꯥꯇꯤꯗ ꯁꯦꯝꯄꯜ ꯊꯥꯗꯨꯅ ꯏꯁꯤꯡ ꯇꯦꯁ ꯇꯧꯒꯗꯧꯔꯤ꯫ ꯍꯧꯈꯤꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯍꯦꯚꯤ ꯐꯨꯑꯦꯜ ꯄꯥꯋꯔ ꯄ꯭ꯂꯥꯟꯗꯒꯤ ꯆꯦꯟꯊꯔꯛꯄ ꯊꯥꯎꯊꯤꯁꯤꯡꯅ ꯇꯨꯃꯨꯈꯣꯡ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯈꯣꯡ ꯑꯁꯤꯗ ꯇꯥꯁꯤꯜꯂꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯅꯕ ꯂꯩꯉꯥꯛꯅ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯁꯦꯝꯈ꯭ꯔꯦ꯫ ꯊꯥꯎꯊꯤ ꯇꯥꯁꯤꯟꯈ꯭ꯔꯕ ꯈꯣꯡ ꯑꯁꯤꯒꯤ ꯃꯔꯤꯜꯗ ꯆꯦꯜꯂꯤꯕ ꯏꯁꯤꯡꯒꯤ ꯁꯦꯝꯄꯜꯁꯤꯡ IIT ꯒꯨꯋꯥꯍꯥꯇꯤꯗ ꯊꯥꯗꯨꯅ ꯇꯦꯁ ꯇꯧꯒꯗꯧꯔꯤ꯫ ꯂꯩꯃꯈꯣꯡꯗ ꯂꯩꯕ ꯍꯦꯚꯤ ꯐꯨꯑꯦꯜ ꯄꯥꯋꯔ ꯄ꯭ꯂꯥꯟꯒꯤ ꯊꯥꯎ ꯌꯨꯔꯛꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯦꯝꯈꯤꯕ ꯃꯤꯑꯣꯏ 3ꯅ ꯁꯥꯕ ꯏꯟꯀ꯭ꯋꯥꯔꯤ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ADGP ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯁꯨꯇꯣꯁ ꯀꯨꯃꯥꯔ ꯁꯤꯟꯍꯥ, ꯃꯦꯝꯕꯔ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯥꯋꯔ ꯀꯃꯤꯁꯅꯔ ꯗꯣꯛꯇꯔ ꯁꯥꯏꯂꯦꯁ ꯀꯨꯃꯥꯔ ꯆꯧꯔꯥꯁꯤꯌꯥ ꯑꯃꯁꯨꯡ ꯃꯦꯝꯕꯔ ꯀꯟꯚꯦꯅꯔ ꯑꯣꯏꯅ ꯑꯦꯗꯤꯁꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯣꯝ M ꯄ꯭ꯔꯇꯥꯞꯅꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯅ ꯊꯥꯎ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯌꯨꯔꯛꯄꯅꯣ, ꯊꯥꯎ ꯌꯨꯔꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗ ꯀꯔꯤ ꯁꯣꯛꯍꯜꯂꯛꯄ ꯌꯥꯕꯒꯦ ꯂꯣꯏꯅꯅ ꯄ꯭ꯂꯥꯟ ꯑꯁꯤꯒꯤ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯁꯦꯐꯇꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯧꯔꯥꯡꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯖꯦꯁꯟ ꯄꯤꯔꯛꯅꯕ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯊꯤꯒꯠꯄꯒꯤ ꯔꯤꯄꯣꯔꯠ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯅꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯑꯃꯔꯣꯝꯗ ꯍꯦꯚꯤ ꯐꯨꯑꯦꯜ ꯄꯥꯋꯔ ꯄ꯭ꯂꯥꯟꯗꯒꯤ ꯆꯦꯟꯊꯔꯛꯄ ꯊꯥꯎꯊꯤꯁꯤꯡꯅ ꯇꯨꯃꯨꯈꯣꯡ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯈꯣꯡ ꯑꯁꯤꯗ ꯇꯥꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯈꯨꯔꯈꯨꯜ ꯑꯃꯁꯨꯡ ꯀꯥꯟꯇꯣ ꯁꯥꯕꯜ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯏꯁꯤꯡꯒꯤ ꯁꯦꯝꯄꯜꯁꯤꯡ ꯂꯧꯔꯒ ꯃꯤꯑꯣꯏꯕꯗ ꯁꯣꯛꯍꯟꯕ ꯌꯥꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯇꯦꯁ ꯇꯧꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ IIT ꯒꯨꯋꯥꯍꯥꯇꯤꯗ ꯊꯥꯗꯨꯅ ꯇꯦꯁ ꯀꯧꯔꯒꯅꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ PhD N ꯈꯦꯗꯥ ꯚꯥꯔꯇ ꯁꯤꯡꯍꯅ IIT ꯒꯨꯋꯥꯍꯥꯇꯤꯒꯤ ꯗꯥꯏꯔꯦꯛꯇꯔ ꯏꯟꯆꯥꯔꯖ ꯄ꯭ꯔꯃꯦꯁꯣꯔ K ꯑꯌꯔꯗ ꯑꯏꯕ ꯆꯤꯔꯣꯜ ꯑꯃ ꯉꯁꯤ ꯊꯥꯈꯤꯕꯒ ꯂꯣꯏꯅꯅ ꯇꯦꯂꯤꯐꯣꯟꯗꯁꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯏꯁꯤꯡꯒꯤ ꯁꯦꯝꯄꯜ ꯇꯦꯁ ꯇꯧꯅꯕ ꯈꯟꯈ꯭ꯔꯦ꯫ ꯏꯁꯤꯡꯒꯤ ꯁꯦꯝꯄꯜ ꯑꯁꯤ
टीम अमना नुमित खुदिंगी ओइना कलेक्शन तौरगा IIT गुवाहाटी दा थरकलगा टेस्ट तौबिनाबो वाफमसु खंगनखि मसिगा मरी लैनना एन खेदाबरना NIT Manipur की Department of Civil Engineering की Head of Department Sirol amang asi thaduna leimakong area की khong asina siali mafam singi ising की sample sing numit khuding gi oina sample collection taunaba team ama khudak ta tharak nabasu khankhre maraksida Public Health Engineering Department na khong asina siali ba khul gi khunja sing thaknaba afaba ising phanganaba maraki oiba thaurang petkre IIT Guwahati da thaba sample gi report laktriba phaoba leimakong digi lamdeng phaoba gi marakta lairiba khunja singna raw water sing sejinadana ba lainga ki mekedi gi khangan ba loinana ising da lairiba jiba sing amadi sanga da ahongba symptom sing lakpa thengnarabadi mari lainaba department da khudakta pau pina ba su khangan khre thagdo sugi matang da FIR am su lokhat khre ngasi kanto sabal amadi khurkhul ga taina ba khong asida akan ba mong da mai sakpa gi thagdo tholak padagi Fire Brigade की टीम ना माई कन्ब की थबक सतखरे लोइना मफम अदुर लेंगा कोइबा तुंगान तुंगान डिपार्टमेंट की ऑफिशियल सिंग लाक्तुनु यंगसिंखरे हेल्थ डिपार्टमेंट की मरी लेनबा ऑफिशियल सिंग सु इसिंग की सैंपल लौदुना संगेंग तौननबा थौरांग तौखरे हाइदेनसु पाउसदा मखाताना फोंदरकली अतोबा पावमना सागांगदा IRB थमजिनखरे सागांगदा सेंट्रल फोर्स थंबा यारोय हाइदुना लमदमदुगी मसिंग यामलबा माइरा पाइबिसिंगा सागांग हुवांगु लंबिदा था अनिरों अहिंग गेरेक्तुना खोंगसत चंगसलखिबा दुगी फल ओइना ngasiदगी लेगांगना सागांगदा IRB केमनि हाइबा अमा थंबा होख्रे हाना सागांग कॉलेज ओइनबा मफम सिदा कुंबी केंद्र की MLS प्रेमचंद्रना IRB कंपनी एदुबु सागांगदा थमनबा पुरखिबदा सागांग बाजार हानादगी अवा मिंगसेल खांगदुना लेरंबा मैरा पाइबिसिंगना माखोगी अवाबा कोकलगनि हाइना हरावबा फोंदोखि MLA ना इमाइबेन सिंगी अवाबा खंगना थबक पाइखलकपा दुगिदमक थगतपा मदी अपेनबा फुंखि सागांगी इमा सिंगी अवाबदा सरुक यादुना CSO लुसिंगबा सिंग अमदी कोकोमिगी कन्वेनर जितेंद्र निंगोंबमना लुसिंगबा मरुएबा मियोई सिंग कमांड एंड कंट्रोल कुंबी केंद्र की लुसिंगबा सिंग याउना वुमेन्स विंग की मियोई सिंगसु सागांगदा लाक्तुना सरुक याखि थौरामदुरा जितेंद्र निंगोंबमना मणिपुर कनबा हाइबसि लमदम सिदा पोकपा येलहौमी अखोइना कनगदबनि मितोपना कैदोंगैदसु इरमदम खलोय अखोइ सही हुमद्रा हेना मता मांखरे मरमदुना हाउस स्टेट सिग ओइरिबा इरांगसिदा यूनिफाइड कमांड की चेयरमैन मितोमना ओइरिबसि यारोय मदुगी महुत चीफ मिनिस्टर एंड बेरेन सिनरबदी पुरमकी अफबोयगनि हेना पंगल कनगनि ngasi मियाम अमदी मेरा पाइबिसिंगना लाउरिबसिंग खरगी मखैदी तागनि हाउजिक थोकलिबा मिसि मिना यावना थोकलिबा इरांग असिसु यामना थुना लुइसिन ngमगनि हाइखि अमरोमदना पेगोदादा अकाय थोय थोगलुबगी इथनिक आर्मी ना ngakpinaba हाइजखरे अवांग थंगबु सन स्टेट की लुकाई टाउन द लेबा बुद्धिस्ट पेगोदा अमदा अकाय ते थोन खिबगी म्यांमार नेशनल डेमोक्रेटिक अलायंस आर्मी की मेकेदिगी ngakpinaba हाइजखरे सोशल मीडिया रा थादोरखिबा वीडियो अमदा डेमोक्रेटिक अलायंस की लानमी अमना मखुत्ता असौबा नुंगथंग अमा पायरगा पेगोदा की मथक्ता लेप्तुना थुगाइबगी सक्तम अमा थादोरखि वीडियो अदु उबदगी म्यांमार की बुद्धिस्ट क्याना पेनबा फोंदोकनरखिबनि MNDAA की माइकेदिगी पेगोदा नुंगथंगना थोमदुना थुगाइबदा सियनबा लानमी अदु सोइदना दंदी पीगनि जुंता की माइकेदिगी पेगोदा थुगाइबगी वीडियो अदु खुलाई ओइना सेजिनदुना कंगलोप अमदी लाइनिंग लाइसुनगी तोखाइबा माइके अमदा पुदुना खुदोंचाबा लौरुनबा होटनादुना लाखि म्यांमार नेशनल डेमोक्रेटिक अलायंस आर्मी का थेंगनबदा जुंता की लानमी सिंह टाउनमगी मनुंगदा टाउनमगी मथंगदा टाउनमा माइथीबा नंगदुना लाखिबनि जुंता की प्रोपेगेंडा सेनेलो पेगोदा थुगाइबगी फोटो साइथोक्तुना मिसंग खोमनबो होनदुना लाखली हौखिबा लेवापुप नुमिता जुंताबु सौगतपा बुदा लंबोइबा क्याना इथनिक आर्म ग्रुप की मयुक्ता पेनबगी खुलाव क्या लाउदुना खोंगससखि हाइरिबा बुदा लंबोइबा सिना इथनिक आर्मी सिंगसी टेररिस्ट ग्रुप ने मखोइना सथबा टेररिस्ट की अटैक लेपकदबने पेगोदा अमदी बुद्धिस्ट लाइनिंग मरी लेना मफम सिंग अटैक सथबा लेपु हाइबा खोंजंग संगसलखि खोंजंग अदुगी मतुंग MNDAA की माइकेदिगी थोकिबा थाउदो अदु पाउ फाउनबा वाटखिबदगिनि लाइनिंग लाइसोनगी मफम सिंगदा थुगाय यैखाइबा अतोपगी लाइनिंगबु उसितबगी थवंग सिंग जुंता लेंगाना थिंगनि हाइना फोंदोखि इथनिक कोकांग आर्म ग्रुप की माइकेदिगी ngasi फाउबदा लाइनिंग लाइसोनगा मरी लेनबा मफमगी युम कई थुगाइनबा ऑर्डर अमता पीखिबा लेते पेगोदा मथक्ता कखलगा नुंगथंग थोमदुना पेगोदा थुगाइनबा होनखिबा दो MNDAA ना हायरग इंसिलगा तवनखिबा अटैक नथि अदोमना मखोइगी लनमी सेनरंबा दुगी नुवाइतबा फोंदोरखली तेंतकपा अमना मतेंग पांखरे
ꯍꯧꯈꯤꯕ ꯖꯅꯋꯥꯔꯤꯒꯤ ꯑꯅꯤꯗ ꯃꯣꯔꯦꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯑꯦꯝꯕꯨꯁ ꯇꯧꯔꯛꯄꯗ ꯁꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯒꯤ ꯄꯔꯁꯣꯅꯦꯜ ꯌꯥꯏꯔꯤꯄꯣꯛ ꯇꯣꯞꯇꯒꯤ ꯃꯥꯏꯕꯝ ꯊꯣꯏꯕꯗ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯏꯪ 2018 ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯕꯦꯁꯀꯤ 18 ꯁꯨꯕ ꯀꯦꯝꯄꯅꯤꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞꯁꯤꯡꯅ ꯑꯉꯝꯕ ꯁꯦꯜ ꯈꯥꯏꯒꯠꯅꯔꯒ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯊꯣꯏꯕꯗ ꯂꯨꯄꯥ 13,100 ꯃꯇꯦꯡ ꯄꯥꯡꯈꯤ꯫ ꯇꯦꯡꯕꯥꯡ ꯑꯗꯨ ꯉꯥꯊꯦꯝ ꯊꯥꯎꯁꯤꯜꯂꯦꯅ ꯈꯨꯠꯁꯤꯟꯅꯈꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ꯫